Hello, very good evening. Welcome to Manung Hutna, a 360-degree analysis of news and events. Manung Hutna मैं आपको पुतराम लोग जगह मरो इना कांगलुपनी की रंग से हजिक चाहिए निमा पुंग फारक कदरोबनी चुपन तक हजिक था मपुंग फादरबा मेगी तारीख अहुमदा चाहिए अनि मपुंग फागदबा अदुम कांगलुपनी की रंग ने अदुम कांगलुपनी की रंग से कोई सेंट्रल गवर्नमेंट as well as Manipur government मतम चाना लोई शलौदब सिना मरम ओरगा नसिरे कोई लाइरिबो कांगलुप अनि जे हजिक फावबा मसि टाइसनबा यादना लाइबदुनि हजिक ओइरिबो फिबम से अदुम पो हजिक कोई यूनियन गवर्नमेंट सेंटर दगी लखलकबा अदुम खोंथांग अमा ओइना हजिक मणिपुर की हजिक ओइरिबा इरांग सि लोइसनबगी दमकता तोंगान तोंगान बा मणिपुर की लेजिस्लेचर यावबा अदुम कुकी की नागागी अमदि मैटे की ओइबा अदुम मिफम फम खिबगी वाफम लेरे अदुम पो अदुम मिफम फम खिबा तारगसो हजिक फाव मदुगी वारसेन पुरपंगमद्री हाइबा अखोगी मणिपुर की हाना पालम सरकार हजिकना मसी डिसॉल्व तौद्रिङै हजिक सस्पेंडेड एनिमेशन द थंबा सेंटर ना हजिक से टोटल सुपरसेट तौरगा लैबा अदुमबा फिबम अमदने हजिक लैरिबा फिबम से अदुम पो हजिक मखा तारकपोइना हजिक मणिपुर की अखोगी मैटे की सिविल सोसाइटी ऑर्गेनाइजेशन as well as Kuki की civil society organization सिंगा फमिना खेबी वाफम लाइगरे हौखिबा अप्रैल की तारीख 5 से अदुमपो हजिक लैरिबा चिंगी मरुइना कुकी की लैरिबो ऑर्गेनाइजेशन सिंगी माइकेदगी लांस लोइसन पामदे हाबसे मरि याम मैक्सिम वाफम ने अदुना हजिक ओइरिबा फिबम सिदा हजिक लैरिबा कोटू नत्रगा ITLF मरुइना हजिक लैरिबा कुकी जो कम्युनिटी की मखोइगी अचौबा अदुम ऑर्गेनाइजेशन मखसु ओइरिबा हाइबो ऑर्गेनाइजेशन सिंगसिना मणिपुर गवर्नमेंट की मायोक्ता लैबा खक्त नतना हजिक यूनियन गवर्नमेंट इंडिया गवर्नमेंट की मायोक्ता लैबगी वाफम सि यामना हंजन हंजन तोइना ताखरबनी अदुना हजिक मणिपुर की गवर्नर एके भलाना लखलक खोंथांगी मतुंगिना यूनियन होम मिनिस्ट्री की मरुगी याथंग अमगी मखा पोना मणिपुर की हजिक ओइरिबा अखोगी लैरिबा तंपाक अमदी अखोगी चिंगी सरुक सिंग लैरिबा अखोगी खुलाई सिंग लखटपगी मसिगी डेडलाइन लोइगरे अदुम पु तंपाक दगी खुलाई मयाम खक लखटखिबदी लैगरे तवदबु चिंगी सरुक सिंग दगी हजिक फावबा अखोगी खुलाई सि यामना मतिक चाना लखटप ngamdabagi अखोगी इंडिया गवर्नमेंट की यामना असोनबा जगह खरम खैजु उरगा हजिक लैरबनी अदुगे मखा तारकपदा मार्च की तारीख 9 से फ्री मूवमेंट हाइदन मणिपुर की चिंग अमदी अखोई लैरिबा तमगी सरुक सिंगदा चंगतुंग सिदिन यानबगी दमकता यूनियन गवर्नमेंट की पाइखलकपा दुम खोंथांग द फावबा अखोगी लैरिबा मणिपुर की पुलिस अमदी मपानदगी लाकपा सिक्योरिटी फोर्सेस मयाम कक्से कुकी की मखुत चै चारगा लाखिबगी वाफम बाउ लैरिबने हजिकसे अदुना कुकी ना मखोइना तौनिंगबदा तौबा मोय खोइना ngangningबदा ngangbा इंडिया गवर्नमेंट मखोइगी मायोक्ता करिगुंबा अमता हजिक फावबा एक्शन अमता लौबा ngamdabase इंडिया गवर्नमेंट अमदी कुकी की मरक करी अरोन मेमोरी लैरिबनो कुकी न तौनिंग तौब मतमदा इंडिया गवर्नमेंट करी अथिंग पीद्रिबनो हाइबो वफम सिनी अदुना हजिक कुकी न मरोइना थमाइबो वफम से हजिक चिंगी सरुक सिंग मैटे चंगु यारोय मैटे अमोना चंगुनबा लैमिनबा यारोय हाइखिबगी वफम भू लैग्रबने अदुना हजिक मरोइना कोइगी चिंगी सरुक ngarang nahan accident thokiba maitai driver ma yaromi haibagi wahuda hokiba april ki tarik 13 da thokibani aduna haiba mafam sida koi gaming fai gi masigi check post anauba makhak masi नौना हांगगनी हाइबगी वफमनी हाना लैरमबसी अखोई यूनियन गवर्नमेंट ना मसी मफम जिदा लैरमब चेक पोस्ट थुगाई की बनी कुकी की मरोइना अदु हजिक नौ हांगकनी हाइबगी अदुमबा अखोई यूनियन गवर्नमेंट कोटू ITLF अमदी तोंगान तोंगान बा कुकी की मखोई की ऑर्गेनाइजेशन सिंगना challenge तौरपदुनी हजिक उरेबे से अदुना मरोइना ngase अखोइना तमजरी टॉपिक से कुकीज bodies against Union government. Adun topic ji hek thangna lengchen we were saying asi oja Professor MC Arunni, Department of Anthropology, Manipur University. Arun, very good evening. Welcome to Manung Hutna. Oja ning to kongjam Saitiyajit Chief Bureau yonai oja busutara mukchage. And last oja Jitendra Ningomba, President CCSK. Oja Jitendra, welcome to Manung Hutna. I welcome all the guests. I'll just come to Ojarun. Ojarun dam laksarge. Ojarun dam ji akoina ubse cookies ing maruina hजिक लान से लोइसन पामदे हाबजदी ngarang nahan civil society organization sing maitai midi kuki ga madi MHA gi mioi jing phamina ba matam ju ure makoina thamak wafam si makoi praja sing tanaruge haibagi wafam ni chingi saruk se chakthong sin taw ya da ba madi nongoi ka lep bawa makoi praja ga tanarga tawni haibagi wafam dune aduna mamang da MHA ga fam gi ba mi fam da su kari gum da mai pak pu ude ngasi fawa aduna overall hजिक kuki na lawrei ba su makhongthang hजिक khoi union government ki mayok ta makoina thamak pa hजिक सिगी गमगिन फाइगे अखोई चेक पोस्ट कैथल मानबिगी द नौन चेक पोस्ट अमुक मसी रीइंस्टॉल तौरनी काइन हाइरकपा हजिक मणिपुर द इन टर्म्स ऑफ 1000 सिक्योरिटी फोर्सेस ने लाइरिबिंग जे सिफावबा हजिक लाइरिबा प्रेसिडेंट रूल गी मनुंग सिदा कुकी गे ऑर्गेनाइजेशन मसा मसा सिंग जे कंट्रोल तौब ngam वफम खचुवे अन साइवै दा होगिना जे करी करी मोट पिबे कुकी ना इरांग से सुम
ꯆꯠꯊꯔꯛꯄ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯒꯤ ꯃꯥꯒꯤ ꯗꯤꯃꯥꯟꯁꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤꯒ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯁꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯍꯦꯟꯖꯜꯂꯛꯄ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁꯁꯤꯡ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯐꯦꯛꯇꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯜꯂꯛꯄꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯎꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯤꯌꯥꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯄꯣꯠ ꯀꯥꯡꯉꯛꯄ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯌꯥꯝꯅ ꯑꯍꯥꯟꯕ ꯍꯧꯗ ꯉꯥꯏꯔꯤ ꯃꯩꯇꯩ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯔꯒ ꯀꯧꯏ ꯃꯣꯏ ꯑꯅꯤ ꯑꯃ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯀꯨꯀꯤꯒꯤ CSOꯅꯦ ꯍꯥꯏꯗꯅ ꯀꯨꯀꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯦ ꯍꯥꯏꯗꯅ ꯒ꯭ꯔꯨꯞ ꯑꯃ ꯑꯅꯤꯒ ꯑꯃꯨꯛ ꯎꯅꯔꯦ ꯎꯅꯕꯗꯨꯗ ꯑꯍꯥꯟꯕ ꯎꯅꯕꯅꯤ ꯃꯗꯨꯗ ꯌꯥꯅꯤꯡꯕ ꯀꯩꯅꯣꯁꯦ ꯑꯄꯥꯝ ꯄꯥꯝꯗ ꯈꯔ ꯐꯣꯡꯗꯣꯛꯅꯔꯦ ꯑꯗꯨ ꯍꯟꯅꯔꯛꯑꯕ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯤ ꯃꯩꯇꯩꯒꯤ ꯆꯠꯈ꯭ꯔꯤꯕ CSOꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯟꯗꯦꯠ ꯐꯪꯉꯒ ꯂꯥꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯗ ꯂꯥꯛꯁꯤꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯀꯣꯛꯇ ꯍꯦꯛ ꯂꯥꯛꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯀꯩꯅꯣ ꯀꯣꯏꯁꯟ ꯈꯔ ꯑꯩꯈꯣꯏꯗ ꯎꯔꯤꯕ ꯋꯥꯐꯝ ꯈꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯁꯔꯀꯥꯔꯁꯦ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔ ꯍꯥꯏꯁꯤꯃꯛꯇꯕꯨ ꯁꯔꯀꯥꯔ ꯑꯅꯤ ꯂꯩꯕ ꯑꯗꯨꯒ ꯁꯦꯝ ꯀꯩꯅꯣꯗ ꯋꯥꯛ ꯇꯧꯃꯤꯟꯅꯕ ꯄꯨꯟꯅ ꯁꯦꯄꯔꯦꯠ ꯏꯟꯖꯤꯟꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ PR ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯟꯖꯤꯟ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯏꯟꯖꯤꯟ ꯑꯃꯗ ꯄꯨꯟꯅ ꯁꯛꯇꯤ ꯑꯅꯤ ꯂꯩꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯛꯇꯤꯃꯥꯟ ꯑꯅꯧꯕ ꯁꯛꯇꯤꯃꯥꯟ ꯑꯃꯒꯤ ꯀꯩꯅꯣꯅꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯑꯦ ꯃꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯦ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯤꯅ ꯑꯐꯕ ꯇꯧꯔꯛꯀꯅꯤ ꯁꯔꯀꯥꯔꯅ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯇꯥꯏꯝꯗ ꯃꯈꯣꯏꯅ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯉꯛꯀꯅꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯇꯥꯏꯝꯗ PRꯁꯤ ꯊꯝꯃꯛꯏꯕꯅꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯇꯥꯏꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣꯁꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃꯃꯨꯛ ꯂꯥꯛꯍꯟꯈꯤꯒꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯅꯤꯄꯨꯔꯗ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯅꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯁꯤ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯟꯐ꯭ꯔꯟ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯁꯔꯀꯥꯔ ꯊꯥꯖꯗ꯭ꯔꯦ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕꯒꯤ ꯀꯩꯅꯣꯁꯦ ꯎꯗꯦ ꯃꯤꯟꯁꯦ ꯎꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯇꯧꯕ ꯌꯥꯔꯤꯕ ꯄꯣꯠ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯋꯦ ꯑꯅꯤ ꯍꯥꯏꯋꯦꯁꯤꯡ ꯑꯁꯦ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡ ꯑꯁꯦ ꯃꯁꯤ ꯊꯤꯡꯉꯤꯕ ꯐꯣꯔꯁꯁꯤꯡꯁꯦ ꯀꯟꯐ꯭ꯔꯟ ꯇꯧꯅꯔꯒ ꯆꯠꯄ ꯑꯃ ꯃꯗꯨꯒꯤ ꯀꯟꯐ꯭ꯔꯟ ꯇꯧꯕꯁꯤꯃ ꯑꯣꯏꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯛ ꯎꯗꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯀꯟꯐ꯭ꯔꯟ ꯇꯧꯅꯅꯕꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯑꯩꯈꯣꯏꯗ ꯑꯣꯔ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯊꯥꯖꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯗꯨꯒꯤ ꯀꯟꯐ꯭ꯔꯟ ꯇꯧꯅꯕꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯃꯆꯦꯠ ꯇꯥꯔꯒ ꯂꯩꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯔꯟ ꯇꯧꯅꯕꯗꯨꯃꯗꯤ ꯊꯤꯡꯅꯅꯕꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯦꯖꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄꯁꯤ ꯎꯏ ꯍꯦꯛ ꯂꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯊꯤꯡꯕ ꯀꯩꯗꯧꯕ ꯀꯩꯅꯣꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯦ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯠꯆꯔꯒꯦꯅ ꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯆꯠ ꯃꯇꯝꯗꯗꯤ ꯑꯗꯨ ꯍꯦꯛꯇ ꯊꯤꯡꯉꯤꯕ ꯀꯩꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯀꯟꯐ꯭ꯔꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯎꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯔꯤꯕ ꯑꯣꯞꯁꯟꯁꯦ ꯀꯣꯇꯨꯅ ꯍꯥꯏꯒꯦ ꯍꯥꯏꯌꯨ ITLFꯅ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯦꯅꯤ ꯑꯗꯔ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯗꯧꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯕ ꯃꯨꯚꯁꯦ ꯀꯣꯇꯨꯗ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ITLFꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯗ ꯐ꯭री ꯃꯨꯚꯃꯦꯟꯠꯁꯦ ꯀꯩꯗꯧꯕꯒꯤ ꯂꯩꯍꯟꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯀꯣꯃꯣꯗꯤꯇꯤꯁꯁꯦ ꯐ꯭रीꯂꯤ ꯆꯠꯍꯟꯒꯗꯕꯅꯤ as well as ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ
freely चलहनबा अमदी मकोइना लाई खोरम जगे हाइरसु मकोइना अनाबा लायेंगबा चटके हाइरसु मकोइना एयरपोर्ट सिजनगे हाइरबसु मदु फ्रीली तौहनगदबनी मसी थिंगनिबा मीसिंग असा मसीदा एक्शन लो हाइदना मरोइन हजिक फ्री मूवमेंट जी हजिक मणिपुर मोर देन हजिक 288 CAPF नि लेरिजे सेंट्रल आर्म पुलिस फोर्सेस अदुना सेंटर की लॉक अदुम वारे अम खक फावबा हजिक मणिपुर लेरिबा डिप्लॉय तौरिबा अखोइगी फोर्सेस मैम जिना कंट्रोल तौरगा फ्री मूवमेंट हजिक यूनियन गवर्नमेंट यामना माइथी गिबा अदुम मोगे अचौबा अखोइगी यामना लाइबक थिबा थौदो खंगे हाबदारे अदुना हजिक फ्री मूवमेंट बो ngam लेंगे मरक सिदा हजिक चिंगी कुकी की ऑर्गेनाइजेशन अमदि माइथी की ऑर्गेनाइजेशन तो MHA की टीम पुल्लगा हजिक अखोइगी रिकॉन्सिलेशन की अखोइगी पार्ट अम खक चंगजलंगबा सेम लंबी जे मसी ओइथोकपा या अखोइगी ngam अदुम वफम ओइब्रा सेंटर ना हाइबा थबक सिदा मसी थमोइ सेंगना मसी लोशन मंगमने ना खनबिब्रा हजिक ओइरिबा फिल्म जिदा फ्री मूवमेंट की पोट से सोरोक फजना फ्रीली चटनाब हॉस्पिटल से नाकल खुदिमकना लायेंग चटनाब एयरपोर्ट से नाकल खुदिमकतगी सिजनब याहनब हाइबसिदी प्री रिक्विजिट ओइगदबनेब मदुना शांति की एजेंडा ओइरगदी मथंगा ओनरेब वरी से कदुई सानदुइनोब इफ फ्री मूवमेंट तो पीद्रगदी करीगुंबा अखोइगी मीसिंगसिना कनो मपानदा चटपा मतमदा मीगी मीना मनुंगदा चंगपा मतमदा मधुदा कनो अथिंग पिना लेतारगदी मधु हांगदोंगनाबा होटनासी अदगी हिंसा तौदनबा अपील तौमिनसी हाइदुदी सरकार मालक्तरेबा सरकार आइबदुदी सिगुंबा पोतदी नकोइना मसीदी कॉन्स्टिट्यूशन की वानी सीदी बेसिक ह्यूमन राइट्स की वानी अदुना मसीददी नकोइ कनो सोगलक यारोय हाइदना मधुबु सोक्तारगदी चैथागदब पोत मतांगनेबा सिददी वरी सननिंगाय लेतेबा वरी सनगदुरीदी अतोप एजेंडादा अतोप पॉलिटिकल एजेंडादा करीदा वरी सनबना अतोप वाफम अमने अदुना अइना थमजनिंगिबना कोतु ओगे ओयो ITLF ओगे ओयो नत्रगना कोकोमी ओगे ओयो अमे हेता ओइरबिरो मखोइना करीगुंबा कनो से फ्री मूवमेंट ता नत्रग बेसिक ह्यूमन राइट्स ता मीगे रिलीजियस लाइफ कनो राइट ता और इकोनॉमिक राइट ता अथिंग पिरकप तारगदी मधुगिदु अथिंग पीरी बदुदा कनोदा सिविल सोसाइटी मसेम फुनबा कम्युनिटी की थाक फुनबगी मतमदुदी नत्रेबा अदु इतारगदी अखोइना सरकार दा प्रेशर पीबम चंगेबा हौजे हाइबिख्रिदो माइना खुरक हांग द गई सिक्योरिटी पर्सनल लेना सिगी मयाम से तौबं ngमहनद्रिबतो मधु करीगिनो हाइदना सरकार दा टेंचाक तु नमगदबने अदुना अखोइदा अइना हौजे थमजनिंगिबना अइना सरकार से थाजजरबा लाइक ngarang ऑनरेबल थांगगी ऑनरेबल MLA रोबिंद्रोना माना हाइग्रिबा यामना सेंटरना मसे यामना लुमना लौरी शांति पोरकना बुहोनेरी अथुबा मतमदा मैते MLA नागा MLA अमदी कुकी MLA सिंग पुन्ना फमिन्ननबा सोइदना तौरा अनि अदुदगिदी सिविल सोसाइटी ऑर्गेनाइजेशन मयाम तौरुरे देयर कनोसे मतम खरगी मनुंगदा कनोसे PR से लोइसनगरगा पॉपुलर गवर्नमेंट अमा लाकनी हाइदना मांगदा फोंदोख्रिबदो मधु लाले हाइजबनते मादी सरकार दुदा थाजजब मीनेब अदुना एप्रोप्रिएट टाइम ता एप्रोप्रिएट एक्शन लौरागा अखोइदा परमानेंट सॉल्यूशन नम पोरकनी हाइजे मादी थाजजैयब अदु थाजदब मीसिंगददी ऑप्शन से अइना हौजे हाइजरि दुमाइना सिविल कइनोदा थाइनागे सिविल वार दौना नत्रगना कम्युनल रायो तौना हेता अफंग अफंग औ हानबगी पोतुदी खितंग मदुगीदी ओइथोइदब पोचु लैरे एज वेल एज तौहिदब पोचु लैरे अदुगा लैरिबा सिक्योरिटी अरेंजमेंट असिनसु लेंग ngमहनद्रबनिना मदुदी ओइथोक्त्रे अदु ओइतारगदी अखोइदा लैरिबा पोचिदी गवर्नमेंट हरगदी हौजेक्ति शक्तिमान एने ngasa हाइजरिबा शक्तिमान से कोइगे PR की शक्तिमान से मसिदा प्रेशर पीरगा नकोइना फ्री मूवमेंट से तांगनि पामदा तौनेन हाइरे चही अनि चलहंदना थमी से करिगेनो दुना मसे अखोइदा मसिगी पोट से शांति पोरकनबगी प्री रिक्विजिट ओइना तौगदबनी मसे शांति की एजेंडा मन नतियब अखोइना चटपंगमदबा हाइबेसा अखोइगे असोनबा पोट नतियब अखोइना सरकार दु थाजरुबगी अखोइना हौजिक लेरिबा पॉलिटिकल अरेंजमेंट तो थाजरुबगी दमकता नकोइदा हांगदोपियो हाइबनेब
ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯂꯦꯞꯄꯤꯒꯦ ꯀꯔꯝꯕ ꯁ꯭ꯇꯦꯟꯗ ꯂꯦꯞꯄꯤꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯑꯦꯛꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯦꯞꯀꯗꯕ ꯄꯣꯠꯅꯦꯅ ꯈꯟꯖꯩ ꯑꯦꯛꯖꯦꯛꯇꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯇꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯄ꯭ꯔꯖꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣഗ് ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯅꯤ ꯃꯊꯧ ꯇꯥꯔꯤꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯆꯍꯤ ꯑꯅꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯍꯪꯂꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯣ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯗ ꯌꯥꯝꯅ ꯏꯟꯇꯔꯚꯤꯟ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯉꯁꯤ ꯐꯥꯎꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯏꯟꯇꯔꯚꯦꯟꯁꯟ ꯂꯧꯕꯒꯤ ꯋꯥꯐꯝꯗꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯃꯣꯏꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤ ꯑꯟꯇꯤꯜ ꯑꯦꯟ ꯑꯟꯂꯦꯁ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯐꯥꯎ ꯂꯩ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯈꯛ ꯄꯨꯜꯂꯒ ꯎꯅꯕꯗ ꯁ꯭ꯇꯤꯜ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯝꯃꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯣ ꯍꯧꯖꯤꯛ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯆꯠꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛꯀꯣ ꯑꯃꯗꯤ ꯐꯣꯛꯁꯀ ꯂꯣꯏꯅꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 9ꯅ ꯁꯥꯕ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯑꯣꯏ 9ꯅ ꯁꯥꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯈꯤꯕꯁꯤ ꯆꯨꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅꯕꯒꯤ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕ ꯈꯔ ꯃꯈꯩꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯎꯍꯧꯋꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯠꯈꯤꯕꯗ ꯆꯨꯝꯗꯦ ꯃꯁꯤ ꯂꯩꯍꯧꯕꯅ ꯆꯨꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯐꯤꯜꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯑꯗꯨꯝꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤ ꯂꯥꯟꯁꯤꯗ ꯌꯥꯝꯅ ꯁ꯭ꯇꯦꯒꯦꯠ ꯇꯧꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯕ ꯆꯨꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯆꯤꯡꯕꯁꯨ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ CSOꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯍꯥꯟ ꯐꯝꯈꯤꯕ ꯃꯤꯐꯝꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯝꯃꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯀꯔꯤ ꯂꯝꯕꯤ ꯂꯥꯛꯄ ꯌꯥꯅ ꯎꯏ ꯀꯔꯤ ꯐꯤꯕꯝ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯔꯛꯄ ꯃꯌꯥꯝꯒ ꯆꯣꯡꯖꯔꯛꯄ ꯃꯌꯥꯝꯒ ꯂꯣꯏꯅꯖꯔꯛꯄꯒꯤ ꯊꯦꯡꯅꯖꯔꯛꯄꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯁꯦꯡꯕ ꯑꯣꯏꯗꯦ ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯗꯦ ꯃꯈꯣꯏꯁꯦ ꯑꯗꯣ ꯃꯈꯣꯏꯅ ꯂꯨꯝꯅ ꯂꯧꯔꯤꯁꯤ ꯀꯔꯤꯅꯣ ꯂꯧꯔꯒꯗꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯀꯥꯟꯗ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯊꯪꯅꯗꯨꯅ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯕ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯏꯖꯦꯁꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯤ ꯏꯍꯧꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ ꯃꯦꯒꯤ ꯇꯥꯡ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯍꯧꯁꯤ ꯃꯁꯤꯗ ꯑꯁꯣꯟ ꯑꯃ ꯇꯥꯔꯕ ꯃꯌꯥꯝꯁꯤꯡ ꯀꯟꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯍꯣꯠꯅꯈꯤꯕꯒꯤ ꯑꯐꯕꯔꯣꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒ ꯀꯥꯡꯕꯨꯅ ꯃꯦꯒꯤ ꯇꯥꯡ 18ꯗ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯑꯩ ꯋꯥꯍꯩꯁꯤ ꯄꯟꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯕ ꯃꯈꯣꯏ 10ꯅ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔ ꯌꯥꯎꯕ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ 10ꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯎꯊꯣꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯂꯥꯎꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯁꯨꯝꯅꯇꯒꯤ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯂꯥꯟꯐꯝꯁꯤ ꯆꯪꯁꯤꯜꯂꯦ ꯅꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯇꯦꯡ ꯀꯔꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤꯕꯨ ꯂꯥꯎꯔꯅꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ ꯆꯍꯤ 2 ꯁꯨꯔꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯐꯥꯎꯗ ꯂꯨꯔꯒ ꯇꯥꯟꯖꯥꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃꯨꯛꯇ ꯂꯧꯈꯠꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯍꯥꯏꯁꯦ ꯀꯔꯤ ꯑꯦꯛꯁꯟꯅꯣ ꯍꯥꯏ ꯇꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯦ ꯀꯅꯥꯅ ꯂꯥꯟ ꯍꯧꯕꯅꯣ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯀꯅꯥꯅ ꯍꯧꯕ ꯂꯥꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯧꯗꯣꯛꯇꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 95 ꯑꯗꯨꯋꯥꯏꯗꯒꯤ
ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯈꯤꯕ ꯑꯗꯒꯤ ꯐꯣꯔꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯀꯥꯡꯄꯣꯛꯄꯤꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯀꯅꯥꯗ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯖꯦꯅꯣꯁꯥꯏꯠ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯊꯥꯕꯤꯔꯛꯈꯤꯕ ꯐꯨꯈꯤꯕ ꯇꯥꯜꯂꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯣꯔꯦꯗ ꯀꯥꯡꯄꯣꯛꯄꯤꯗ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏ ꯈꯪꯈ꯭ꯔꯦ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯣꯒꯤ ꯀꯥꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯈꯟꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ 10ꯒ 4 ꯂꯩ ꯍꯥꯏ ꯀꯌꯥ ꯁꯨꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯠ 10ꯒ 4 ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯔꯝꯗ ꯊꯥꯗꯣꯛꯄ 10ꯒ 4 ꯂꯩ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯗꯨꯅ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯑꯗꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯃꯗꯨꯒꯤ ꯊꯣꯛꯍꯜꯂꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯇꯥꯔꯤꯛ 4 ꯇꯥꯔꯤꯛ 5 ꯑꯗꯨꯋꯥꯏꯗꯒꯤꯅꯦꯕ ꯑꯁꯣꯝꯗ ꯅꯨꯃꯤꯠꯇꯨꯗ ꯇꯥꯔꯤꯛ 3ꯒ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯅꯔꯛꯈꯤꯕ ꯊꯥꯎꯅꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯇꯝꯄꯥꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯍꯧꯔꯤꯕ ꯃꯥꯏ ꯃꯔꯤ ꯃꯇꯥꯗꯣ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯑꯗꯨꯒ ꯇꯥꯔꯤꯛ 4, 5 ꯑꯃꯁꯨꯡ 6ꯇ ꯊꯪꯅꯕ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯄꯅꯦꯕ ꯏꯅꯣꯁꯦꯟ ꯄꯤꯄꯜꯁꯤꯡꯗꯨꯗꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯄꯗꯤ ꯃꯗꯨꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯇꯒꯤ ꯗꯤꯐꯦꯟꯁ ꯈꯛꯇꯪ ꯇꯧꯕꯅꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯕ ꯄꯣꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯧꯗ꯭ꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯇꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯄꯨꯝꯅꯃꯛ ꯁꯝꯖꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣꯅ ꯍꯪꯕꯤꯕ ꯅꯍꯥꯟ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯈꯛ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯆꯠꯂꯤꯗꯨ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯐꯩ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯐꯅꯅꯕ ꯆꯠꯄꯅꯤ ꯐꯅꯅꯕ ꯄꯨꯔꯛꯄꯗꯣ ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯣ ꯐꯅꯕ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯗ ꯂꯩꯖꯔꯝꯕ ꯑꯩ ꯀꯣꯀꯣꯃꯤ ꯍꯥꯏꯇꯥꯔꯦ ꯀꯣꯀꯣꯃꯤꯗ ꯑꯩꯅ ꯂꯩꯖꯔꯝꯕꯗꯤ ꯀꯣꯀꯣꯃꯤꯒꯤꯗꯤ ꯃꯗꯨ ꯆꯠꯈꯤꯗꯕꯅꯤ ꯀꯔꯤꯒꯤ ꯆꯠꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯄꯣꯏꯟ ꯈꯔ ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕ ꯄꯣꯏꯟ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯈꯤꯕ ꯃꯦꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯀꯥꯟꯗ ꯃꯦꯒꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯚꯤꯖꯤꯠ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯁꯦꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯉꯥꯟꯗꯦ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯑꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯃꯥ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯁ꯭ꯇꯦꯠꯀꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ BJPꯒ ꯃꯔꯤ ꯂꯩꯅꯕ ꯕꯦꯜ ꯁꯥꯟꯇꯣꯁ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁꯋꯥꯁ ꯑꯩꯈꯣꯏ ꯁꯣ ꯃꯦꯅꯤ ꯇꯥꯏꯝꯁ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯈꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯝꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ ꯄꯣꯠꯇꯤ ꯀꯩꯅꯣ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯑꯇꯩꯅ ꯊꯣꯟꯕ ꯑꯣꯏꯅ ꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯅꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯅꯈꯣꯏꯒꯤ ꯌꯥꯅꯔꯕ ꯁꯨꯛꯇꯤ ꯏꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯅ ꯏꯅꯣꯁꯦꯟ ꯄꯤꯄꯜꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯤ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯦꯄ꯭ꯔꯣꯒꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯇꯧꯕꯤꯔꯣ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯔꯣꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ NRC ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟꯁꯦ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯉꯩꯗ ꯀꯩꯅꯣ ꯊꯧꯗꯣꯛ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯨꯅꯥꯏꯇꯦꯠ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒ ꯃꯇꯝꯗꯨꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩ ꯃꯇꯝꯗꯨꯗ ꯂꯩꯖꯔꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯄꯨꯜꯂꯀꯥꯟꯗ ꯁꯍꯤ ꯇꯧꯔꯀꯥꯟꯗ ꯅꯦꯁꯅꯦꯜ ꯑꯣꯐ NRCꯁꯦ ꯃꯁꯤ ꯇꯉꯥꯏꯐꯗꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯥꯒꯤ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯒꯚꯔꯅꯔꯗ ꯏꯚꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯈ꯭ꯔꯕꯅꯦꯕ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯧꯔꯛꯇ꯭ꯔꯤꯑꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕꯕు ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤ나 ꯌꯥꯔꯒꯗꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯅꯅꯕ ꯀꯗꯥꯏꯗ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯃꯗꯨꯗ ꯂꯩꯅꯅꯕꯒꯤ ꯑꯀꯟꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯂꯤꯇꯔꯤ ꯃꯦꯠꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ 5 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯧꯗꯦꯕ ꯁꯤꯒ ꯏꯔꯣꯏꯅꯅ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯊꯥꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯗꯤ ꯊꯥꯖꯕꯒꯤ ꯆꯥꯡꯁꯤ ꯋꯥꯠꯂꯦ ꯑꯦꯁ ꯑꯦ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯅꯪ ꯒꯚꯔꯟꯃꯦꯟꯠꯇ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯌꯦꯛꯅꯕ ꯌꯥꯝ ꯌꯥꯝꯃꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡꯗ ꯃꯈꯥꯗ ꯌꯦꯛꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯌꯦꯛꯅꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯨꯗꯨꯝ ꯆꯜꯂꯛꯄꯒꯤ ꯄꯣꯠ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯔꯒ ꯁꯤꯔꯒꯗ꯭ꯔꯥꯅ ꯈꯜꯂꯛꯑꯦꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯟꯗꯤꯌꯥꯗꯨ ꯁꯤꯜꯂꯤ ꯏꯟꯗꯤꯌꯥꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝ ꯁꯛꯇꯤ ꯂꯩꯕꯅꯤꯅ ꯀꯩꯗꯧꯅ ꯈꯜꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ
ꯑꯁꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯃꯣꯁ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯕꯥꯔ ꯂꯩꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯋꯥꯏꯗꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯁꯤ ꯌꯥꯍꯜꯂꯅꯤ ꯍꯥꯏꯗꯅ ꯃꯥ ꯂꯥꯎꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯈꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯗꯣ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤꯡꯗ ꯉꯥꯛꯄ ꯉꯝꯃꯤꯕ꯭ꯔꯥ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯀꯪꯂꯥ ꯇꯣꯝꯕꯤꯗꯅ ꯑꯋꯥꯡ ꯀꯩꯊꯦꯜ ꯃꯥꯟꯕꯤꯕꯣꯛꯁꯦ ꯑꯩ ꯈꯟꯕ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇꯪ ꯎꯒꯗꯕ ꯃꯥꯜꯂꯦꯕ ꯀꯤꯂꯣꯃꯤꯇꯔ 10 ꯈꯨꯛꯄꯨ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯐꯖꯅ ꯄꯔꯦꯡ ꯂꯦꯡꯉꯁꯨ ꯌꯥꯔꯕ ꯃꯈꯣꯏ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯍꯧꯍꯟꯗ꯭ꯔꯒ ꯌꯥꯔꯀꯥꯟꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯗꯨꯝ ꯂꯩꯖꯕ ꯃꯇꯝꯗ ꯐ꯭री ꯃꯨꯚꯃꯦꯟꯠꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯟꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯦ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯔꯕꯅꯦ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯗꯦ ꯑꯗꯨ ꯐꯥꯎꯕ ꯉꯝꯗꯕꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯄꯥꯋꯔꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯌꯥꯎꯔꯛꯀꯗꯣꯏꯅꯣ ꯁꯤꯒꯤ ꯊꯥꯖꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯊꯥꯖꯗꯕꯗꯣ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯥꯏ ꯌꯥꯝ ꯁꯤꯃꯨꯛ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯏꯀꯥꯏꯖꯦ ꯑꯩꯅ ꯀꯣꯀꯣꯃꯤꯗ ꯂꯩꯔꯤꯉꯩꯗ ꯀꯣꯀꯣꯃꯤꯗ ꯂꯩꯔꯀꯥꯟꯗ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯒ ꯃꯇꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯑꯅꯤ ꯌꯥꯎꯔꯛꯈꯤꯗꯕ ꯂꯨꯆꯤꯡꯕ ꯑꯅꯤꯁꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯁꯦ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯁꯦ ꯄꯨꯡ 3ꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯛꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯍꯧꯗꯕꯗ ꯃꯤꯌꯥꯝꯅ ꯉꯥꯡꯉꯛꯄꯁꯦ ꯑꯗꯨꯝ ꯏꯀꯥꯏꯕꯁꯦ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯀꯥꯏ ꯑꯩ ꯃꯤꯌꯥꯝꯗ ꯏꯀꯥꯏꯖꯔꯤꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯕꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯔꯛꯇ ꯁꯣꯏꯕꯗꯣ ꯍꯥꯏꯕ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯄꯣꯏꯟꯗꯤ ꯑꯗꯨ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯪꯅ ꯏꯀꯥꯏꯕꯗꯨ ꯑꯩꯅ ꯐꯥꯎꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯃꯤ ꯀꯔꯣꯔ 190ꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯔꯆꯀꯤ 9ꯗ ꯀꯩꯅꯣ ꯇꯧꯔꯅꯤ 9 ꯃꯃꯥꯡꯗ 9ꯗ ꯇꯧꯔꯅꯤ ꯍꯥꯏꯔꯒ ꯉꯝꯈꯤꯗꯕꯗꯦ ꯃꯁꯤꯃꯨꯛ ꯏꯀꯥꯏꯕꯁꯦ ꯑꯩ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤ ꯏꯀꯥꯏꯔꯤꯁꯦ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦ ꯕꯤꯖꯦꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯏꯀꯥꯏꯕ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯑꯦꯂꯥꯏꯠ ꯇꯧꯔꯤꯕꯅꯤꯅ ꯃꯈꯣꯏ ꯃꯈꯥꯗ ꯂꯩꯔꯕꯅꯤꯅ ꯀꯔꯤꯅꯣꯅꯦꯅ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯔ ꯈꯔ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯔꯗꯨ ꯄꯤꯗꯕꯒꯨꯝ ꯂꯩ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯤꯄꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯧ ꯍꯥꯏ ꯑꯗꯨ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯀꯃꯥꯏꯅ ꯂꯥꯟ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯨꯕꯁꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯕ꯭ꯔꯥ ꯁꯤꯅꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦꯕ ꯑꯩꯈꯣꯏꯗꯤ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯟ ꯑꯩꯈꯣꯏꯅ ꯀꯥꯞꯄꯨꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯖꯕꯅꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯠꯂꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯔꯤꯁꯤꯗꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯁꯥꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯔꯨꯜ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯅꯦꯕ ꯔꯨꯜ ꯂꯣ ꯑꯣꯐ ꯂꯦꯟ ꯍꯥꯏꯗꯔꯒꯦ ꯃꯁꯤ ꯆꯠꯅꯗ꯭ꯔꯦ ꯔꯨꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒꯦꯅ ꯍꯥꯏꯔꯤꯕ ꯒꯕꯔꯅꯔꯒꯤ ꯁꯥꯁꯟ ꯄ꯭ꯔꯁꯤꯗꯦꯟꯅ ꯉꯁꯤ ꯔꯨꯜ ꯀꯌꯥꯝ ꯆꯠꯅꯕ ꯉꯝꯃꯒꯦ ꯁꯤꯅꯤ ꯑꯐꯁꯄ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯁꯨ ꯃꯈꯣꯏꯅ ꯊꯝꯖꯤꯟꯕꯤꯔꯦ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯂꯩꯔꯤꯕ ꯖꯒꯥ ꯅꯠꯇ꯭ꯔꯕ ꯀꯥꯡꯕꯨꯒꯤꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤꯕ ꯖꯒꯥ ꯅꯠꯇ꯭ꯔꯕ ꯀꯥꯡꯕꯨꯒꯤꯁꯦ ꯃꯣꯏ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯗ ꯊꯥꯖꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯒꯦ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯀꯅꯥꯒꯅꯣ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯅ ꯅꯍꯥꯟ ꯃꯔꯤ ꯇꯧꯕꯗꯨꯗꯤ ꯂꯥꯛꯏꯕ ꯃꯩꯇꯩꯒꯤ ꯂꯥꯛꯏꯕ ꯐꯣꯛꯁ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯀꯣꯟꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗꯦ ꯀꯥꯏꯅ ꯃꯈꯣꯏꯅ ꯑꯗꯨꯗꯤ ꯗ꯭ꯔꯥꯏ ꯑꯦꯒ꯭ꯔꯤꯃꯦꯟꯅꯦ ꯃꯣꯏ ꯃꯁꯥꯃꯛ ꯍꯪꯒꯗꯕꯅꯤ ꯃꯣꯏ ꯃꯁꯥꯅ ꯑꯩ ꯄꯤꯈ꯭ꯔꯕꯅꯤ MLA ꯄꯤꯈ꯭ꯔꯕꯅꯤ ꯑꯦꯅꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞ ꯂꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗꯣꯏꯁꯦ ꯃꯔꯝ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯐꯣꯔ ꯋꯥꯠ ꯔꯤꯖꯟ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯗꯨꯒꯤ ꯔꯨꯠꯇꯨꯗꯤ ꯃꯈꯣꯏ ꯏꯔꯥꯏꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯃꯈꯣꯏꯗ ꯗꯟ ꯄꯤꯕ ꯃꯈꯣꯏꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯑꯣꯔ ꯃꯈꯣꯏꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯇꯝꯗ ꯂꯥꯟ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯋꯥꯔꯅꯦ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯔꯤꯂꯤꯖꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯂꯩꯇꯦ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ 19 to 1826ꯒꯤ 7 year devastation ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕꯇꯅꯤ ꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯏꯕꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯨꯛ ꯋꯥꯡꯉꯕ ꯀꯥꯡꯕꯨꯅ ꯑꯃꯔꯅꯥꯊꯀꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪꯒꯤ ꯑꯃꯔꯅꯥꯊꯀꯤ ꯖꯒꯥꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯤꯟꯗꯨ ꯀꯌꯥꯅꯣ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯂꯤꯁꯦ ꯃꯗꯨꯗ ꯃꯤ ꯀꯌꯥꯅꯣ ꯃꯈꯣꯏꯅ ꯁꯤꯐꯥꯏ ꯀꯌꯥꯅꯣ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯁꯨꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯜꯁ ꯑꯣꯐ ꯀꯩꯅꯣ ꯀꯪꯂꯩꯄꯥꯛ ꯀ꯭ꯔꯦꯗꯜ ꯑꯣꯐ ꯃꯦꯟ ꯍꯥꯏꯔꯤꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯧꯔꯛꯄꯁꯤ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥ ꯑꯍꯥꯟꯕ ꯀꯧꯕ꯭ꯔꯨꯒꯤ ꯖꯒꯥꯁꯦ ꯑꯗꯨꯒꯨꯝꯕ
ꯀꯥꯡꯕꯨꯁꯤꯡꯅ ꯏꯂꯤꯒꯦꯂꯤ ꯑꯥꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯐꯨꯔꯨꯞ ꯄꯟꯖꯔꯣꯏ ꯏꯂꯤꯒꯦꯂꯤ ꯑꯥꯔꯝ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯊꯪꯅꯗꯨꯅ ꯂꯩꯕ ꯊꯥꯡꯁꯤꯡ ꯋꯥꯔꯤ ꯏꯇꯤꯍꯥꯁꯇ ꯂꯣꯏꯅ ꯂꯩꯅꯔ ꯂꯩꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯀ꯭ꯔꯣꯁ ꯆꯨꯡꯁꯤꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯀꯌꯥꯝ ꯊꯥꯖꯈꯤꯗꯧꯔꯤꯒꯦ ꯁꯤꯅꯤ ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯤ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯍꯥꯏꯈꯤꯕꯁꯤ ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯂꯧꯕ ꯌꯥꯎꯕ ꯑꯗꯨꯝꯕ ꯃꯄꯥꯟꯗꯒꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯃꯈꯛꯅꯤ ꯍꯥꯏꯔꯝꯕꯅꯤ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯅꯗꯔ ꯚꯔꯖꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯝꯈꯤꯕꯁꯦ ꯂꯥꯟꯁꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯑꯦꯊꯅꯤꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯃꯛꯄ ꯋꯥꯐꯝꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯀꯌꯥ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝꯁꯤꯕꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯣ ꯑꯩ ꯑꯣꯖꯥ ꯁꯩꯇꯖꯤꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯨ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯃꯔꯨꯑꯣꯏꯅ ꯇꯥꯔꯤꯛ 9ꯒꯤ ꯁꯤꯗꯩꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯇꯒꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯑꯃꯈꯛ ꯂꯥꯛꯄ ꯑꯣꯔꯗꯔꯁꯤꯒꯤ ꯃꯥꯌꯣꯛꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯣꯇꯨ ꯅꯠꯇ꯭ꯔꯒ ITF ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯅ ꯗꯤꯐꯦꯟ ꯇꯧꯔꯒ ꯃꯈꯣꯏꯅ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯄ ꯏꯚꯟ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯑꯩꯈꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯗ ꯃꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯟꯇꯔꯚꯤꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ MHAꯒꯤ ꯀꯥꯡꯕꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯐ꯭री ꯃꯨꯚꯃꯦꯟꯁꯤꯗ ꯑꯦꯅꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯌꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯁꯦ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯁꯨꯡꯂꯧ ꯂꯧꯗꯅ ꯑꯗꯨꯃꯛ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯁꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯛꯁꯤ ꯃꯥꯟꯕ ꯑꯗꯨꯝꯕ ꯋꯥꯔ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛ ꯂꯥꯟꯁꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯑꯦ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯕ ꯂꯥꯟ ꯑꯃꯈꯛꯁꯨ ꯑꯣꯏ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟ ꯑꯃꯈꯛꯁꯨ ꯃꯥꯟꯕ ꯏꯚꯟ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯃꯌꯥꯝꯈꯛꯁꯤꯁꯨ ꯃꯈꯣꯏꯗ ꯑꯣꯏꯅ ꯇꯣꯡꯁꯤꯜꯂꯒ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯐꯥꯎ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯤꯗ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯎꯕꯤꯔꯝꯕ ꯌꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯁꯤꯗꯁꯦ ꯄ꯭ꯔꯦꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤꯅ ꯌꯥꯝ ꯁꯦꯡꯅ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯇꯞꯁꯟꯖꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯇꯥꯔꯗꯤ ꯃꯗꯨ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯒꯗꯕꯅꯦꯕ ꯂꯩꯕꯥꯛꯇꯨ ꯁꯥꯁꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛꯇꯨ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯗ ꯃꯥꯁꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯖꯥꯇꯤꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯥꯒꯗꯕꯅꯤ ꯃꯥꯒꯤ ꯔꯤꯂꯤꯖꯟꯗꯨ ꯃꯥꯅ ꯐꯣꯂꯣ ꯇꯧꯍꯟꯒꯗꯕꯅꯤ ꯐꯖꯅ ꯆꯠꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯅꯣꯅ ꯈꯪꯉꯛꯇ꯭ꯔꯀꯥꯟꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯔꯤ ꯏꯔꯤ ꯑꯗꯒꯤ ꯌꯥꯝ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯀꯥꯟꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯗ ꯐꯥꯏꯅꯦꯜ ꯑꯊꯣꯔꯤꯇꯤꯅꯤ ꯃꯥꯅ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯔꯤ ꯂꯩꯅꯤ ꯍꯥꯏꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯊꯝꯕꯁꯤ ꯀꯅꯥꯒꯤ ꯃꯊꯧꯅꯣ ꯍꯥꯏ ꯀꯥꯟꯗ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ PR ꯂꯩꯔꯕꯅꯤꯅ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯅꯤꯁꯤꯒꯤ ꯃꯊꯧꯅꯤ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯝꯇꯪ ꯊꯝꯖꯒꯦꯕ ꯁꯤ ꯆꯦꯔꯛꯁꯟꯁꯤꯗ ꯔꯨꯜ ꯑꯣꯐ ꯂꯣꯁꯤ ꯂꯩꯍꯟꯗꯅꯕ ꯂꯩꯇꯗꯤ ꯀꯥꯟꯅꯕ ꯑꯃ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯐꯨꯕꯁꯤꯗ ꯃꯤ ꯑꯃꯈꯛꯇꯪꯅ ꯐꯨꯔꯗꯤ ꯃꯤꯗꯨ ꯈꯔ ꯂꯥꯏꯌꯦꯕ ꯑꯗꯨꯅ ꯃꯣꯞ ꯑꯣꯏꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯦꯗꯣꯗ ꯏꯔꯥꯡ ꯑꯣꯏꯅ ꯃꯣꯞ ꯑꯣꯏꯅ ꯐꯨꯔꯗꯤ ꯐꯥꯕꯗ ꯈꯔ ꯋꯥꯏꯑꯦꯕ ꯄꯨꯂꯞ ꯐꯨꯔꯝꯕꯅꯤ ꯍꯥꯏꯕꯅ ꯀꯦꯁꯁꯦ ꯀꯅꯥꯗ ꯄꯥꯟꯗꯣꯏꯅꯣ ꯈꯪꯗꯕꯗꯣ ꯑꯗꯨꯅ ꯃꯣꯞꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯒꯠꯄꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦꯅ ꯊꯝꯖꯒꯦ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯍꯧꯖꯤꯛ ꯇꯧꯀꯥꯟꯗ ꯉꯁꯤ ꯁꯄꯣꯁ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯊꯝꯕꯤꯈꯤꯕꯗꯣ ꯑꯩꯅ ꯃꯤ ꯆꯠꯄ ꯌꯥꯗꯅꯕ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯤꯀꯦꯠꯁꯦ ꯌꯥꯝ ꯇꯥꯡꯕꯅꯤꯅ ꯂꯩꯕ ꯉꯝꯗꯗꯅ ꯃꯤꯁꯦ ꯂꯥꯏꯐꯁꯦ ꯔꯤꯛꯁ ꯇꯧꯔꯒ ꯀꯩꯅꯣꯗ ꯋꯥꯅ ꯀꯩꯅꯣ ꯃꯅꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯠꯇꯅ ꯈꯣꯠꯇꯅ ꯂꯥꯛꯄ ꯈꯣꯠꯄ ꯃꯗꯨ ꯇꯧꯀꯥꯟꯗ ꯁꯣꯛꯇꯅ ꯇꯧꯕꯗꯨ ꯃꯗꯨ ꯊꯣꯛꯏꯕꯗꯨꯅꯦꯕ ꯃꯗꯨ ꯊꯣꯛꯄꯗꯒꯤ ꯇꯨꯡꯗ ꯃꯤꯁꯦ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯁꯥꯅꯤ ꯕꯪꯀꯔ ꯁꯥꯅꯤ ꯀꯥꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤꯁꯦ ꯃꯗꯨꯒꯤꯅ ꯃꯣꯞ ꯑꯃ ꯁꯥꯒꯠꯄꯅꯤ ꯑꯗꯨꯅ ꯏꯔꯥꯡ ꯂꯩꯍꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯖꯒꯦꯕ ꯑꯗꯒꯤ ꯃꯁꯤ ꯆꯠꯊꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯃꯁꯤ ꯇꯧꯀꯥꯟꯗ ꯒꯣꯔꯃꯦꯟ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯗ ꯍꯥꯏꯗꯣꯏꯁꯦ ꯁꯄꯣꯁ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯂꯥꯁ ꯌꯔꯅꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤꯁꯤꯗ ꯏꯟꯀ꯭ꯔꯣꯆꯃꯦꯟ ꯌꯥꯗꯦꯕ ꯕꯪꯀꯔ ꯁꯥꯕ ꯍꯥꯏꯁꯦ ꯏꯟꯀ꯭ꯔꯣꯆꯃꯦꯟꯅꯦꯕ ꯃꯁꯤ ꯌꯥꯗꯦ ꯊꯤꯡꯉꯨ ꯍꯥꯏꯅ ꯑꯣꯜꯔꯦꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ PR ꯂꯩꯁꯤꯅꯗꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯂꯝꯕꯤꯗ ꯊꯤꯡꯖꯤꯜꯂꯛꯄ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯃꯁꯤ ꯇꯧꯔꯛꯏꯁꯦ ꯏꯔꯥꯡ ꯑꯃ ꯂꯩꯕꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯎꯕ ꯌꯥꯗꯦ ꯃꯥꯅ ꯎꯗꯣꯏꯁꯤꯗꯤ ꯂꯤꯒꯦꯜꯂꯤ ꯃꯁꯤ ꯇꯧꯔꯛꯏꯁꯦ ꯂꯝꯕꯤꯗ ꯊꯤꯡꯖꯤꯜꯂꯛꯄꯅꯤ ꯅꯦꯁꯅꯦल ꯍꯥꯏꯋꯦ ꯍꯥꯏꯁꯤꯗꯤ ꯅꯦꯁꯅꯦꯜꯒꯤ ꯍꯥꯏꯋꯦꯅꯤ ꯃꯁꯤꯗ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯤꯒꯦꯜ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡꯕꯤꯌꯨ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯊꯕꯛꯁꯦ ꯉꯁꯥꯏ ꯁꯣꯝꯅ ꯍꯪꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯑꯅꯤꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤꯡꯁꯦ ꯇꯧꯔꯛꯇ꯭ꯔꯦꯕ ꯒꯣꯔꯃꯦꯟꯠꯁꯦ ꯍꯥꯏꯗꯤ ꯂꯤꯒꯦꯜꯂꯤ ꯇꯧꯔꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯇꯧꯀꯥꯟꯗ ꯂꯩꯊꯣꯛꯑ ꯂꯩꯈ꯭ꯔꯦꯕ ꯅꯣꯏ ꯃꯁꯦꯟ ꯈꯠꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯂꯣꯁꯤ ꯏꯟꯐꯣꯔꯁ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯅꯤꯁꯦ ꯁꯥꯟꯅꯔꯒ ꯁꯣꯝꯅꯁꯨ ꯁꯦꯟꯇꯔꯒꯤ ꯋꯤꯛꯅꯦꯁꯁꯦ ꯈꯪꯕ
ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯣꯞ ꯑꯃ ꯁꯥꯔꯒ ꯃꯁꯤ ꯔꯤꯖꯣꯂꯨꯁꯟ ꯇꯧꯔꯤꯈꯩ ꯀꯥꯟꯅꯕ ꯀꯥꯡꯕꯨ ꯈꯔ ꯂꯩ ꯃꯁꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯣ ꯇꯧꯕ ꯌꯥꯅꯕ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯌꯥꯅꯕ ꯁꯤꯅꯦꯕ ꯑꯗꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯁ ꯑꯦꯛꯀꯤ 136A ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗ ꯁꯥꯒꯠꯂꯤꯕ ꯂꯝꯕꯤ ꯊꯤꯡꯉꯤꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤꯁꯦ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯕꯅꯦꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯁꯦ ꯐꯣꯇꯣ ꯀꯥꯞꯄꯨ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯊꯣꯔꯤ ꯃꯌꯥꯝ ꯊꯥꯒꯠꯂꯨ GPSꯇ ꯊꯥꯒꯠꯂꯨ ꯍꯥꯏꯕꯅꯦꯕ ꯃꯗꯨꯗ ꯃꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯁꯥꯔꯤꯕ ꯃꯌꯥꯝ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯐꯣꯇꯣ ꯀꯥꯞꯄꯒ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯤ ꯀꯩꯅꯣꯗ ꯇꯧꯈ꯭ꯔꯦꯕ ꯃꯌꯥꯝꯅ ꯐꯩ ꯐꯠꯇꯦꯗꯤ ꯍꯥꯏ ꯌꯥꯝ ꯏꯐꯦꯛꯇꯤꯞꯇꯤ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯇꯧꯋꯦꯕ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯔꯥꯏꯌꯣꯠ ꯑꯃ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯇ ꯃꯩ ꯊꯥꯔꯗꯤ ꯒꯣꯔꯃꯦꯟꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯗꯣ ꯃꯣꯏꯅ ꯁꯤꯡꯍꯟꯕ ꯍꯥꯏꯗꯤ ꯃꯤ 10ꯅ ꯃꯩ ꯊꯥꯔꯦ 10ꯗꯨꯗ ꯅꯣꯏꯅ ꯑꯗꯨꯛ ꯆꯥꯎꯕ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦ ꯃꯗꯨꯗ ꯃꯥꯡꯉꯤꯕ ꯗꯣꯀꯨꯃꯦꯟ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯁꯤꯡꯍꯟꯕ ꯄ꯭ꯂꯁ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯒꯦꯟꯁꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯒꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯑꯒꯦꯟꯁꯇ ꯑꯦꯛꯁꯟ ꯂꯧꯕ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧꯅꯤ ꯍꯥꯏꯕꯁꯤꯅꯦ ꯊꯝꯖꯔꯤꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯝꯅ ꯊꯝꯕꯤꯈꯤꯕꯗꯨꯗꯤ ꯃꯥꯔꯆ 8ꯇ ꯉꯁꯥꯏ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯔꯗꯔ ꯑꯃ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯕꯗꯒꯤ ꯂꯨꯔꯤꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯝꯕꯤꯗ ꯀ꯭ꯂꯤꯌꯔꯂꯤ ꯆꯠꯍꯜꯂꯨ ꯊꯤꯡꯒꯅꯨ ꯀ꯭ꯔꯥꯏꯝ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯥꯎ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯗꯒꯤ ꯁꯤ ꯏꯔꯥꯡ ꯂꯩ ꯃꯌꯥꯝꯁꯦ ꯇꯧꯕ ꯌꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁꯨꯝ ꯇꯧꯕ ꯌꯥꯕꯁꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯗꯣ ꯑꯃ ꯁꯥꯒꯠꯄꯗꯣ ꯇꯨꯡꯗ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯒꯤ ꯃꯣꯞ ꯀꯜꯆꯔ ꯁꯥꯒꯠꯄꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯒꯣꯔꯃꯦꯟ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯉꯁꯤ ꯉꯔꯥꯡ ꯇꯧꯔꯤꯕꯁꯤꯗ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯗ ꯍ꯭ꯌꯨꯖ ꯃꯅꯤ ꯏꯟꯚꯣꯜꯕ ꯇꯧꯋꯦꯕ ꯄ꯭ꯔꯦꯝ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯂꯝꯗꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯛ ꯂꯣꯠꯇ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯑꯗꯒꯤ ꯀꯥꯡꯕꯥꯏꯗ ꯑꯗꯒꯤ ꯈꯧꯁꯥꯕꯨꯡꯗ ꯇꯣꯔꯕꯨꯡꯗ ꯃꯤꯁꯦ ꯆꯕꯨꯟ ꯐꯝꯃꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯔꯒ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯌꯦꯡꯁꯦ ꯆꯩꯔꯥꯎꯕ ꯂꯩꯕꯅꯤꯅ ꯃꯌꯥꯝꯁꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨꯗ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯕ ꯃꯁꯤ ꯇꯧꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯑꯒꯦꯟꯁ ꯃꯁꯤ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯅꯦꯕ ꯃꯁꯤ ꯀꯩꯅꯣ ꯆꯤꯡꯉꯦꯕ ꯃꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯃꯗꯨꯗ ꯂꯥꯛꯏꯕ ꯐꯥꯏꯅꯥꯟꯁꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯃꯁꯤ ꯇꯦꯔꯔ ꯐꯟꯗꯤꯡ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯑꯗꯨꯕꯨ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯃꯥꯒꯤ ꯔꯤꯂꯤꯖꯟꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯏꯒꯤ ꯔꯤꯂꯤꯖꯟ ꯌꯥꯎꯔꯤꯕꯅꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯌꯥꯎꯔꯤꯕꯅꯤ ꯃꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯀꯩꯅꯣꯗ ꯐꯥꯎ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯈꯣꯏꯔꯝꯕ ꯊꯤꯡꯉꯤꯕꯁꯦ ꯃꯗꯨ ꯗꯤꯅꯥꯏꯜ ꯑꯃꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯗꯤꯅꯥꯏꯜꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯍꯥꯏꯕꯗꯨꯒꯤ ꯃꯗꯨꯒꯤ ꯑꯒꯦꯟꯁ ꯉꯥꯛꯇꯅꯦꯕ ꯃꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅ ꯉꯁꯥꯏ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯇꯥꯔꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯦꯕ FIR ꯀꯩꯒꯤ ꯄꯥꯟꯗ꯭ꯔꯤꯅꯣ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯈꯧꯁꯥꯕꯨꯡꯗ ꯉꯁꯤ ꯇꯧꯔꯤꯕ ꯑꯗꯒꯤ ꯇꯣꯔꯕꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄꯁꯤ ꯑꯝꯇ ꯆꯠꯍꯟꯗꯕꯤꯅꯤ ꯑꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗ ꯇꯧꯀꯥꯟꯗ ꯒꯣꯔꯃꯦꯟ ꯍꯥꯏ ꯃꯇꯝꯗ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯦ ꯃꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯃꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯇꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯤ ꯃꯤꯁꯦ ꯃꯤ ꯑꯃꯇ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗ꯭ꯔꯦꯕ ꯏꯔꯥꯡ ꯑꯃ ꯁꯥꯒꯠ ꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯄꯥꯔꯇꯤꯀꯨꯂꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯁꯦ ꯃꯤ ꯈꯔꯅ ꯇꯧꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯁꯄꯣꯁ ꯑꯜ ꯀꯥꯏꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯤꯟ ꯂꯥꯗꯦꯟ ꯀꯣꯏꯇꯥꯟ ꯇꯥꯅꯤ ꯑꯗꯒꯤ ꯈꯥꯂꯤꯁꯇꯥꯟ ꯃꯨꯚꯃꯦꯟꯠꯒꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯇꯥꯃꯤꯜꯒꯤ ꯑꯗꯒꯤ ꯑꯦꯅꯤꯋꯦ ꯏꯔꯥꯡ ꯂꯩꯕ ꯃꯇꯝꯗ ꯂꯤꯗꯔꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯉꯁꯤ ꯊꯣꯛꯍꯜꯂꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯨꯝ ꯊꯤꯀꯥꯟꯗ ꯁꯨꯝ ꯁꯟꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯗ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯃꯣꯏ 15 ꯑꯃꯅꯦ ꯑꯗꯒꯤ ꯑꯅꯗꯔ 15 to 20 ꯃꯣꯏꯁꯤ ꯁꯁꯄꯦꯟꯁꯟꯗ ꯂꯩꯇꯕ ꯀꯥꯡꯕꯨ ꯈꯔꯁꯤꯅꯦ ꯃꯈꯣꯏꯁꯤ ꯌꯥꯝ ꯆꯥꯎꯅ ꯏꯟꯚꯣꯜꯕ ꯇꯧꯏ ꯑꯗꯨꯒ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯁꯦ ꯃꯣꯏ 10ꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯀꯩ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯦꯕ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯤꯟꯁ ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁꯦ ꯃꯣꯏꯅ ꯗꯤꯛꯇꯦꯠ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯁꯨꯝ ꯗꯤꯛꯇꯦꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯏꯔꯥꯡꯁꯦ ꯃꯈꯣꯏꯅ ꯁꯨꯝ ꯊꯣꯛꯍꯜꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯒꯦꯟꯁꯇ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝꯗ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯔꯤꯖꯣꯜꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ PRꯁꯤꯅ ꯃꯤꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯂꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯅꯦꯅ ꯄꯤꯟ ꯄꯣꯏꯟꯠ ꯇꯧꯔꯒ ꯃꯤ ꯑꯃꯅꯤꯗꯪ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯔꯥꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯟꯈꯤꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤꯁꯦ ꯁꯨꯝ ꯂꯩꯍꯟꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯔꯥꯡ ꯂꯩꯕꯁꯤꯅ ꯁꯦꯟꯇꯔꯗ ꯀꯥꯟꯅꯕ꯭ꯔꯥ ꯀꯅꯥꯅ ꯀꯅꯥꯒꯨꯝꯕꯅ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯅꯥꯗ ꯀꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯔꯥꯡ ꯂꯩꯕꯗ ꯀꯥꯟꯅꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯦꯔꯔ
militant organization yam kane kai no habtan mo je free activities lai dio moina free activities to matam da drug thaba poppy thaba anything to ba se mob to ni mob culture oi irang lai bari nam government of india ni mo irang lai bani mo da kaim to roi madugi elipai do sinar ga sum sina bani aduna makhoi gi mathak te action lokhat di sungoi oi roi legally supreme court haibiri ba government of india na hari ba se action lokhat piu madu to dri khai di mami taroi na thamjak ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯗꯗꯤ ꯑꯀꯟꯕ ꯑꯗꯨꯝꯕ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯃꯈꯛꯁꯦ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯇ꯭ꯔꯤꯉꯩꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡꯁꯦ ꯀꯔꯤ ꯈꯦꯠꯅꯕ ꯀꯃꯥꯏꯅ ꯎꯏ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯥꯏꯔꯤꯁꯦ ꯄꯤꯄꯜꯁ ꯒꯣꯔꯃꯦꯟꯁꯤꯅꯤ ꯏꯂꯦꯛꯁꯟ ꯇꯧꯔ ꯈꯜꯂꯨ ꯑꯗꯨꯕꯨ ꯄꯤꯄꯜꯁ ꯒꯣꯔꯃꯦꯟꯁꯤꯅꯗꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯗꯤ ꯑꯣꯜꯋꯦꯁ ꯂꯩꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯄꯤ ꯑꯥꯔ ꯍꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯦꯗꯣꯛ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯁꯄꯥꯌꯔ ꯇꯧꯗꯧꯗꯤ ꯄꯤ ꯑꯥꯔ ꯅꯠꯇꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯥꯛꯄꯗꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯝꯇꯪ ꯊꯝꯖꯔꯝꯒꯦꯕ ꯑꯗꯨꯕꯨ ꯄꯤ ꯑꯥꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯥꯝ ꯋꯥꯡꯉꯝꯃꯦ ꯑꯁ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯝ ꯀꯨꯏꯅ ꯑꯣꯏꯔꯝꯃꯝꯅꯤ ꯂꯣꯡꯒꯦꯁ ꯆꯍꯤ 5 ꯑꯣꯏꯔꯝꯃꯝꯅꯤ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯜꯁꯤ ꯃꯥꯅ ꯄꯥꯏꯕꯅꯤ ꯌꯥꯝ ꯈꯪꯉꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯁꯦ ꯈꯔ ꯍꯔꯥꯎꯔꯝꯃꯦꯕ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯑꯥꯔꯝ ꯁꯔꯦꯟꯗꯔꯒꯤꯗ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯔꯦꯟꯗꯔ ꯇꯧꯗ꯭ꯔꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤꯅ ꯁꯦꯟꯇꯦꯟꯁ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯕꯁꯦ ꯃꯗꯨ ꯇꯧ ꯇꯥꯔꯗꯤ ꯇꯧꯔꯛꯇꯕꯗꯣ ꯃꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯤꯡꯅꯕ ꯑꯃ ꯍꯧꯔꯦ ꯍꯩꯁ ꯃꯁꯤ ꯆꯤꯟꯗꯅꯤ ꯄꯦꯄꯔꯗꯅꯤ ꯄꯦꯄꯔ ꯇꯥꯏꯒꯔꯅꯤ ꯑꯗꯨꯕꯨ ꯊꯕꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯂꯧꯈꯠꯄ ꯌꯥꯅꯕ ꯑꯗꯨꯝ ꯑꯣꯔꯗꯔ ꯑꯃꯈꯛ ꯃꯥꯟꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯩꯈꯣꯏꯗꯗꯤ ꯑꯦꯛꯁꯟ ꯂꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯦꯛꯁꯟꯗꯤ ꯎꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯊꯥ 3 ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯄꯦꯄꯔ ꯇꯥꯏꯒꯔ ꯑꯣꯏꯅ ꯎꯔꯤꯅ ꯂꯣꯏꯁꯤꯟꯖꯩ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯦ ꯀꯦ ꯕꯂꯥꯅ ꯃꯥꯅ ꯊꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯀꯃꯤꯠꯃꯦꯟ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯏꯚꯟ ꯍꯟꯗꯛ ꯅꯧꯅ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯇꯝ ꯂꯩꯀꯥꯏꯗꯒꯤ ꯃꯥꯡꯈꯤꯕ ꯃꯨꯀꯦꯁ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯃꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯗꯦꯠ ꯇꯣꯇꯜ ꯃꯥꯒꯤ ꯇꯦꯟꯇꯦꯇꯤቭ ꯑꯣꯏꯕ ꯗꯦꯠ ꯑꯃꯈꯛꯁꯨ ꯄꯤꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯧꯖꯤꯛ ꯄꯨꯡ ꯆꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯑꯗꯨꯝ ꯑꯣꯔꯗꯔ ꯑꯃꯈꯛ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯊꯛꯇ ꯂꯩꯁꯟꯈꯤꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯁꯤ ꯃꯁꯤꯃꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯒꯤ ꯋꯥꯐꯝꯗꯨꯃ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯍꯟꯖꯤꯟ ꯊꯝꯃꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ